ngasi ayuk phongkiba tongan Manipuri si phongsingdagi amasung thokiba thawdo wathoksingdagi maruoibi I pausing khongasaraga Manipur top channel gi maikeidigi miyamna thamjagi ahanbada ngasi phongkiba sanalebaki maruoibi I pausing hana miyamna thamjagi IRB personal lawbugi phal jun thada haidoknaba hotnari state minister Biren popi thaba thingbagi lanjang soidana mai paklagani Mamangi sahida tara suba masum tara matu suba battalions IRB ki personnel sing lawnabigi pangdokiba recruitment gi phal haidoknaba process ayamboloshina rakle lakli bajun tha phawda haidoknaba thawrang tawri haina se minister na phongdokre CM secretary ta pangdokiba kangpokpi amasum saitu AC gi miyamna lenga ki war on drug sagutnaba phirep Lauthokibaga mari lainana paumi singa unabada minister en Biren hai lenga asina war on drug ki makhada popi amasum mayai kaba drug sing muthanaba sangsilagriba khongjang asida kangpokpi amasum saitu AC gi miyam sip sing nupi lup sing amasum mahiroi lup sing na puna thulaktuna sagot pirakpa si thamoi sing na thagali lanjang asi sangsilakpa matamda thamoida nungnang ba khara phawrami adubo kangpokpi saitu cycle AC gi miyam lenga na Mayai kaba drug singi mayokta sangsilakliba sida mapung fana sagot pirakpa sida thamoida apin mafawi loinana lanjang asi sada sama mai pakpa ngamlagani haibiki thajabalai loinana thamoida leiramba nungnang badu sada sama kokhale lenga sina war on drug ki ihosi sangsilakpa matamda Biren fate wakana ngangalli haina hainaramgani adubu ngasidi madugi mai phangma hore Popi thabagi saitheng na khwaidigi sokonba mafam singi manungna kangpokpi urkul sandel amasum Chusampurgi sarukra yauri lenga na sangsilakpa khongjang asida miyamna masana na thoksarakpa si thagali lenga ki khongjang asida Senapati Tamenglong None urkul sandel Tenopal na sing district sing hanana sogotpa lekre district asida leiriba Nepali singna khundaba manung hanjinbada leiriba mafam singna popi pambi thabagi thabak torami haibatai Masigi thabasi ngasidagi lepiro haina sub minister na makataki laingang na war on drug asi hagolagdiba tungi mirol gidama khalaga lakholakpani khongjang asi mai pakna bagidama aikoi masel launariba masum sai thangnariba punama adu saunaba yade madu imung manunggi hauna sani haina khanaraga amaga saunaba punama kau thoknaraga phatraba popi asi maru phangna muthalaga pumnau nauba Manipur ama semasi loinana sako thorangda akhanaba miyeng thamlaga puna sangsinminaba matamoi raiki lamdamasigi singi manung hanjin mafam singda fair price shop sing hangdona bohonari amasu mafam adugi miyamda phangpham thokpa sing phanganaba yaro haikre miyamgi yaifa thoranga mari leinana hiramda message tharakpa pau phaurakpa tarama okani maramasna popi asi maru phangna mahan krasi kangpokpi sandel Tengnopal Senapati urkul na singbada miyamna phongna thulaktuna sangsilakibani lenga sina kumja English ngani taraga nipanigi mayai kabadra ki mayok sangsinduna lakpani masida miyamna sogot pirak pathagali paumi singhangba atopo wanga amada magna hai single use plastic amasum ising liter makhagi plastic bottle singa si Manipur plastic policy gi makhara athingba thamlagani athingba thugaiba miyoi sing sahi manga jail la leiba amasum lupa lakh ama phawba fine thian gani haina supausna phongdoki atopa paw madanamo solid waste plan gi lambi phatabana amora kai pusilakpa lepkibi yana leire plan asida mai laktabadagi campus fertilizer sembagi thabak lepkhre Impal West District ki manung sana lamdengda leiriba Manipur gi amata ngairaba solid waste management plan asi yaunaba iroi sembadagi haijilakpa kilometer 3 lom sangba lambi amadi plan manungi lambi asi hainingai leitana phatabana maramoiduna matam amada hektamak plan asida amora kai honjilakpigi thaba asi lepkibi yana leire haukiba kumja English nganiga mapan gi February 3 ta matam adugi works minister K Ranjan amasum PDA gi chairman KS Lokena ore uyum tamduna saba haukiba plan asi kumja English nganiga taraga marida saba loiduna salaiba horakiba plan asida paumi gi timamana ngasi hakthengna satuna yengsilubada iroi semedagi mapamadu fawbagi lambi edu asauba port hon masing yamna leiba koila thadaba sarukna namna leiba amasum laikhom lainang ka hena thokpana gari masa thopa yadabagi phibamda leirama thengnarakhi plan manungi lambi singdi amukki hena phibam phatabana khongna satpa yaba lambi oiramdre numit khudingi amora kai pusilakpa gari mart furom changthok changsin toriba lambi si laikhomna khu yauna puthabagi phibam amada leirama thengnarakhi
Plan manunggi lambising asina asida amot akai kayana pik thana leiba maramna madudagi tholakpa manam mahasing aduna mi sangba phawa ngamdabigi phibam amada leirama thenaki amot akai paifam oiriba mafamsing aduda sanbi sanau yangkhaigi mathakta phata hudi saduna leiramadu thengnaraki plan asigi manungda leiriba amot akai digi compost fertilizer sungdokpagi thaba asisu mai laktabana maramoiduna leptun leirama thengnaraki Manipur gi amata ngairaba amot akai langthokpham oiriba mafam asigi hauji oiriba phibam amasu masida thengnariba khudong sadaba sing asigi matangda mafam asida amot akai holakliba solid waste collector truck amagi driver na permission hai iroi siamadagi mafam asida yauna sanglakpagi lambi asi angakpa phangna phatre maram asina mapot thanna lakpa gari sing asida ati akai nangli masida sinatana gari mathakdagi sinmi sing on tharaktuna laikatna ba phawbu yaukre lambi phatabana maramoiduna pot thana haptuna lakpa gari sing asidagi phata haudi tahawbagi oithokpusu yamna sauna lai lambi asida amot akai tahawrabadi akoibida leiriba organization kharana gari tharokliba miyoi singdagi fine lauribani maramisni imung manung pujanaba wana hona jariba sinmi sing asida hena sauba awaba su mayuknaduna leiri magna makhatana hai plan manunggi lambi asisu ka hena phibam phatabana maramoiduna pot thaba lakpa gari sing puthaba longsinman singba kya yaukre maramasida mafam asida mal thana bo honabada sibe sangba phawba tamba ngamdabagi phibam amada lerakli masigi sumathakta phataba lambi sing asi satpada gari sing toina yaraktaba maramna khulak amasum kaithelgi amora kai sing khomdokpagi thabakta thinthanabagi asobu marama moirakli maramasina sinmi sing asigi awabasi ubiraga plan manunggi phibam haksina sokchilaba lambi sing amasum plan asi yaunaba sangchilakliba lambi sing asi athubu matamna mari leinaba singna semjin haningi nongsingi phibam phataba sina koilas mak thaba ngamdrabasu handaki oina nung thaduna gari satpa yanaba semjin haningi maduna trabadi lambi gi phibam asi hena sokchilaktuna matam amada hektamak potpu gari sing sang mangamdaduna imphal gi mafam singdagi amor akai khomdokpa madi plan asida pusilakpagi thawong asi lepkibi yana leire hairi solid waste management plan asida manager oina thabak toriba Rajkumar Mudurjina permission hai plan asi public private partnership ki mawongda IECTSL engineers energy limited koba Ahmedabad based over company amana hokiba kumza english nganiga taraga tarukdagi salairakpani plan asigi lambi gi phibam angakpa phangna phataba maramna pot puduna lakliba sinmi sing asida awaba khudong sadaba kya marum bayunai haibisidi yamna mayek singlaba wafamni adubu haidiba plan manungda leiriba lambi asi company asina semgadra natragana Manipur lengana semgadra haibatu marks sapsana haiba ngamdri hain spokes na phungdoraki makasa tharak poina to papawmana lenga kiloisang khudimakta jun amadagi biometric sanaragani Manipur lengaki loisang khudimakta lakliba jun amadagi biometric attendance systems ana bahoragani haina Manipur lengaki Department of Personnel and Administrative Reforms ki Deputy Secretary AR Rosie Rajkumari na order mathokre order sina makhatana hai Manipur lengaki office agency body public sector under taking khudimang sayol amada numit mangani tabak thabak kana loinana thabak kaba numit singda ayuk pung mapandagi thabak haunabagi wapam hokiba April amadagi satna bahokrabani loinana hokiba April kunga mathoida pangthokiba state cabinet meeting na ayaba pikiba matungina government ki loisang singna biometric system satna hanabagi wapamasi lakliba June amadagi haugadabani adumainama roster system natragana special duty oina thabak toba staff singi oina di sanaba adjustment tawgadabani hainasu order sina makhatari panbayabadi Manipur lengaki employees singi oina policy for transfer and posting of government employees of the state of Manipur haina mingthon ba anauba transfer policy sana bahore haina lengana gazette notification thokiba lekre Chief Secretary Dr. Rajesh Kumar thokiba notification sigma tungina anobo policy sina lengaki employees sing transfer amadi posting thaba matamda hana transparent oibada natana asan mirai naiba mawongdagi ngakthokpa ngamlagani adumainama Chief Minister gi ayaba yaurabadi employee amabu matam amada hektam transfer tawbu yahanki hairiba policy si lenga ki makhada lediba department sing agency commission sing bra sanagani policy si gi matungina lenga ki employee amana post mafam amada lebigi matam si yam darbre sahi ama makhai loidana yam labada sahi umoigani kariguma employee si posting mafam amada sahi ama makhai phan leitrabadi transfer tawbu yaroi officer singi oina makhoigi service
Perata yamdrabda sai mapandi sing na mathau tawgadabani loinana mathau ningthina tabo official sing na makhatana sing da aduma posting ta ki hairabadi sai ahumgi mathakta hena leithaba yabagi khudong saba pigini haki aruba posting mafam sing khandopagi thabak department sing na department of personnel ga tanarga lepkani loinana employee sing transfer tawada IT based manpower management system sijinagani sohairi atopa pawamadana Tongzai marila truck satpa thingadori Tongzai marila sibu national highway ki thakto on khatuna mathau taba thak thoram sing paikhatrabadi lambi asita port pu bayamba truck sing satpa thinglagani haina Rongmai Naga Youth Organization Manipur RNYOM amasum National Highway Surveillance Committee NISC na phongdorakli RNYOM gi Secretary Generals Repulence Pamayam NISC gi Chairman Singamlung Dangmaina Kuyek Pidana Tadorok Sirolasin Hai Kilometer Maudragani to a point Manga Sangma Manipur gi Puari gi Sutana Thana Yadraba Mari Lainaraklava Lambiesi National Highway gi Takta on Katuna Kudatagi Section Tarangi Tabak Sing Lokatpas Semjin Sajinba Usa Taban Singmusing Bekat Bahona Mamang Taki Tuan ba CSO Singa Kusamna Taxinduna Lakibani Tasiki Taraga Turk to Manipur Press Script the Pangtoki Papagi Mi from Mamada Wapamasi Amukhana Puthokuna Lenga Takshin Kibani Adobo House Power Lenga Madi Mari Lenaba Authority na Taba Amata Pakat Pibaletri Maramasna Kadiguma Tasiki Taragi Numijumba Power the Lengana Miyamgi Ihul Kangna Tabak Pakat Pahobiu Maduna Trabadi Hayeng Numijumba Matungdagi Matam Kaktana All Kasar Road Ban Kauduna Lambi the port puba truck sing sat patinglagani haina supawsna makatana su phongdorakli Makasa Tarakoina to Papa Mana Top Khonang Khongi Thong Khudong Thiba Thokpa Yabagi Phibamna Leide Mujibur Rahman Imphal East District ki Miyamgi Khwaidiki Maru Oiriba Thong Singi Manungda Ama Oiba Top Khonang Khongi Thongjau Simatam Amada Hekta Khudong Thiba Thokpa Yabagi Mongda Leide Hiramasi the Lengana Atuba Matam Miyeng Sangviduna Thong Sibu Matam Sunaba Monga Semgatpiu Haina Youth Progressive Organization Ketrigaugi Secretary Mujibur Rahman Lenga Puning Singsilakli Ngasi Paumi Kangbu Amaga Thong Sigi Hausi Oriba Pibam Singing Sinbada Mujibur Hai Gumza English Samapan Hundra Aduwaidiki Leraglava Thongasi Landuna Imphal East District ki Novodia School Nomaizing Singamadi Kulkaya Laibana Miamgi Yamna Maru Eva Thonga Moiri Thongasi Matam Kuibana Maramoiraga Ngak Laitana Hobamadi Makong sing Sekhabi Yarokle, House Nong Lep and Suba Sinasumara Moiraga, Torelgi Singimai, Wonkalactuna, Tong Sigi Manakti Isingi Iresu Yamna Kanmana, Khudong Tiba Topa Yabiga Akiba Pokle, Masigi Matata, Tong Sigi Makongi Levak Singsu, Sanga Namtabayare, Loinana, local MLA Sheikh Nurul Hassan Gimake Tong Si. Kairak panatragana horak matamda lanai sel puthokuna matamatamgi oina khara semlabasu asoba posei puba gari kayasu satnaba mafam oibana semlibadu kuina satre maramasina lenga ki mari leinabasingna thupa matamna miyeng sangbiduna thong asibu matam sunaba mongda semgat piu loinana thong asingi manakta porompat water supply gi ising singkhatnaba sariba makhong asisu nakal nama namba hore masisu miyeng sangbiu haina spausna phongdoraki Makasa Tarakoina Huyelan Powder Fongo Maru Pow Program Tamzage Myanmar Masa Kusinakre Myanmar gi Sin State ki Paineta Pins Village Tagi Thomas K. Elias Suhya Onko Bob Miyama Ngasi Bureau of Immigration's New Delhi Digi Pirak Pasirol Magimatungina ICP Manipur gi Senior Immigration Officer YK Anandana Myanmar Tamudaliba Immigration Authority the Kusinakre Hadi Atopa Pawamadana Manipur Law Ayukta the High Court ki direction pending casing a Mari Lainaba Tabaksing me Kungum Power Pangto Davane Manipur Law Ayukta na Kunza English and Kunda Lakokiva complaint case number 2 of 2020 February 3rd English and Kungini to the peak judgment Amas order bo Selins Tauraduna High Court of Manipur Manipur Law Ayukta the Amasum Tuama respondents in the file Toraki civil writ petitions WP Clause C 171 of 2022 161 of 2022 168 of 2022 Amasum 255 of 2022 bo ngasi justice and bimol bench na lakot no khanaraba matuna casing asigi satharakliba wayelda Manipur Law Ayuktagi mahut sinduna lebliba council M Ravi gi kuthangda court asida pending leriba casing asiga mari leinaba proceedings amata Manipur Law Ayuktana tha asigi kunga matuni thuka panumi phawgi manungda sathadanaba council asida direction pikre
mayamna sumna tentang na thamjaramge amaramdana Japan gi embassy gonda aina khurambal kaithel yenglamlaga mateng panglakani hairamle lebasi gi konung Delhi da leiriba Japan gi embassy gonda aina malem mafam amatda anisup leitaba khwaidigi sawraba nupising kaktigi kaithel oireba khurambal ima kaithel sing thawoina laktuna yenglamlaga loinana Japan gi nupisinga mitai nupisinga gi matik mathawna samwane haina phongdoramle ngasi nungthil pung 3:10 tarakpada embassy sina khurambal gi ima kaithel singda IMC gi commissioner oibada natana Imphal Smart City gi chief executive officer su oiriba thingbaijam Hari Kumar galoinana laktuna hakthingna yengsilakibani haina su pausna su palakli atopa pawmadana isaw sum rehabilitation gi thabak yengsinna bu officer taret khankhre nimit khrani mamang gi leptana surapa nongna mara moiraduna ising isaw mayok narakpa yabagi phibam lakpadigi ising isaw gi phibam amasum nonglei nungsina akayatoi thukalakpa yauna thawdoksing asigidamak paikhalakpa atubu relief amasum rehabilitation gi thabak thoramsing monitor tawnabagidamak district disaster management authority Imphal West na district asigi manung chaliba mafamsing gi official taret khankhre official sing adudi 9 thamaiban amadi 11 sagolbandigi oina SDO Lamphel oiriba MD Imran Khan 8414975613 Uripoki oina Paswegi BDO Nimi Khamrang 8731018101 Kaisamthong Singjome amasum Yai School gi saru kharagi oina Haurang Sabalgi BDO P Yaitomba 9402449565 Sangmay amasum Lamsangi oina Lamsangi SDO Salam Padamapati 8714628590 Konthawjam amasum Paswegi SDO Samson Huidrom 8794611148 Langthabal amasum Nauria Pakhang Lakpigi oina Hiang Thangi BDO Sindia Laipubams 8974819934 Wangway amasum Mayang Imphal Sigi oina Wangway gi SDO Hais Sukumar 8118940304 ni hari amasum designated officer sing asina numit khudingi nungthilgi pung 3 phawgi manungda DMS report sing submit tarakadabani so haidi amaromdana porompat PS ki final report amagi matana high court na report tokre Veterinary and Animal Husbandry Department ki official amabunga sidagine sai mapalongi mamang Mars taragani thu English ngani ga taragumdagi nungthilda ma ki loisanga sima ki official yauna staff singna phu sai ki habki matana porompat PS na lokatkiba case FIR number 235 close at 2013 gi court pikhalaki ba final report number 30 porompat PS 2020 gi matana kari karam thabak sing lokhalabagi habki matana report pirakna ba high court CJM Imphal East direction pikre High Court of Manipur ki Justice MB Muraninder ki bench nangarang pikiba direction si court asida case asigi victim oiriba Dr. S Indra apapole khidraba S Gaurasan Haurabi Melekai na file torakhiba civil writ petition number 355 of 2022 lokatuna khanaraga PCP khibani petitioner Dr. S Indra gi petition adu Manipur lainga ki chief secretary PD commissioner veterinary and animal husbandry na respondent sing oiraga loisanga sigi under secretary Gauzabungna private respondent oihalaga file torakhibani haina supausna phongdorakli amaromdana to papamana Chingnaningai oina MLA gi machanupa Siduna Leiramle Itanagar MLA Tesi Kasugi machanupa Tesi takar ngasi yamna Chingnaningai oiba mawna Siduna Leirambe thenakre haina police ki source amana phongdorakli source asigi matungina MLA gi machanupa Tesi Arunachal Pradesh ki manung chanba Papum Pare area da Siduna Leiramkhibani Makasi baksang adu Papum Pare district ki Tigado area da liba railway track amada taaduna lerma thenakibani report singi matungina masa matumta asian train gi mamangna songsinduna sijakhibani police ki oina su masa matumna sijakhibo oiramba yai haina thajari adubo suicide note amata phangwadi leitri misi sigi matangna asengba langla langjin puthokna bigidama Papum Pare police na case ama register tawduna thijinbagi thabak sathaba hokre haina su pausna phongdorakli Atopa pawamadana nupi volunteer amagi mihata sienaba miyoi train sungsinduna sijakre numit marini gi mamang Andhra Pradesh ki Bapatala district ta village ki nupi volunteer ama tamthina hatkiba nupa ama sagol sunumita matanda sijakre tha sigi taraga mangalda nupi dubu thangna thinduna halaba matungna koisen chenduna lerakhiba ngasagi sei 35 suraba Patmarao sagol sunumiki anganbada Ponur town train amagi makhada sungsinki
पुलिस की मतुंगिना महाक निदुब्रो रेलवे स्टेशन दा तिरुपति विशाखापट्टनम डबल डेकर ट्रेन की मखादा सोंगसिलगा सिजखिबनि लेखिदरबा मियोयसिगी पॉकेट योरंबा आइडेंटिटी कार्ड युमफम मोइरगा पुलिस ने इमुंग मनुंग दा पाव पिरके मसुम मखोय मफम अदुर लाक्तुना हक्सांग अदु पतमरावगिनी हाइना आइडेंटिफाई तौखि ममांग द एक्स्ट्रा मैरिटल्स मरी लेनखिबा मसाई सै कुनगतरे सुरबी नुपी दी सरदा रावना थांग थिंदुना हाखि थाउदो अदु नुपी अदुना नुमाइजु नुमिकी नुमिदांगना डिस्ट्रिक्ट अदुगी बिमुरु मंडलगी सबाले विलेज तरीबा माकी युम ममांगदा थबक तौरिंगे थोखिबनि राउंड मौन खंगौदुना एटेक तौखिबनि हाइदि नुपी असिना मफम अदुदगी सेननबा मदि मसाबु कंजनबु होनखिबा मतमदा राउंड माकु तानखि मसु माकी मंगक समना थांगना थिंखि थांगना थिल्लबा मतुन राउ माकना तोंलखिबा टू व्हीलर दा मफम अदुदगी नथोखि विक्टिम नुपी अदु मफम अदुर सिखि नुपी अदुगी ममाना पतमराव की मयुक्ता पुलिस कंप्लेन फाइल तौकी पुलिस केस रजिस्टर तौखिबगा लोइनना एक्विस असिबु फाननबु होनरखिबनि हाइना फोंदोरखली अतोप पावमना स्टेल एक्सप्रेस फोंग मरोइबा पाव मैम थमजगे नंबोल तुरेल की तोरबान कायदे लकोल क्या इसिंग थुमजिनख्रे इदिल थोंग खुदोंग थिनिंगाय ओइदे अनेम मफम क्या इसिंग थुमली मखातना नोंग सुरकलबदी हेन खुदोंग थिबा मयोगना बियारी नंबोल असेंबली कंस्टिट्युएंसी की मनुंग चनबा इशोखुल की ख्वाई की मरुब लंबी होरंबा अदुगा हौजिंगना चनखिद्रबा नंबोल मखागी खुलगा ताइनबा अमदि लबुका नकनना लेबा मफम अमदा नंबोल तुरेल की नोंपोक थंगबा तोरबान की फिट कुन तरागा मंगारोम सांगबा सरुक कायदुना लबुकता इसिंग हाजिलक्ले तुरेल असिगी इमाई का हेन वंखलकपदगी ngasi नुंथिल पुंग अहुमलोम ताबदा तोरबान अदु निखाइरखिबनि मदुना मरम ओइरगा मनाक नकपदा लेबा युम कया इसिंग थोमजिनख्रे खुंजासिना तोरबान कायदि मफम अदु थिंजिननबा होनरबसु थिंगबा ngamdana इसिंग चेंसिलक्ति लबुक कया इसिंग थुमजिनबता नतना खा थोंग लेमा पोकफम खुंगंग सिंगी ngayo फाम कया इसिंग थुमजिलप याबगी अकीबा लेरे अथुप मतमदा कायरिबा तोरबान अदु मेंशनबिनाबा खुंजासिंग लेंगा की पुनिंग चिंसिलक्ति ngasi पुंग खरा नोंग हांगखिबदुना मियामगी पुनसिदा खरा मखैदी साफाबु ओहेलि अदुमेनामा अनेमा मफम कयादि हाउजिकसु इसिंग थुमजिनदुना लेरि सगोलबन माइकेदा नंबुल तुरेलगी इसिंग पाथोरकपन मरम ओइरगा खोइरंबलदगी तेरा कैथिल ताब लंबी सरुक कया इसिंग थुमजिनबदा नतना युम कया इसिंग संगले हौजिक ओइरिबा फिबम मसिदा मखातना नोंग सुरकलबदी हेन खुदोंग थिबा मयोनबा याबगी फिबमदा लेरे अमरमदा इम्फाल ईस्ट डिस्ट्रिक्ट की टॉप खोंनांगखोंगदा इरिल तुरेलगी मथकता साबा थोंग टॉप खोंनांगमखों थोंजाव खुदोंग थिनिंगाय ओइबा फिबमदा लेरे इरिल थोंग असि सै कुंथ्रागी ममांगदा साखिबनि इरिल तुरेलगी मथकता सारिबा ख्वाइदिगी मरुइबा थोंग असिगी नकलनिमकी तोरबान नमथखिबन मरम ओइरगा गरी सतोक चसिंदा अकायबा थोकले थोंग असिदा पोट पुबा अरुंबा गरी कया लंथोक लंसिन तौबन मरम ओइरगा हेन खुदोंग थिनिंगाय ओइबा फिबम अमदा लाकपनि हाइना सुपाउसना मकाताना फोंदोरक्ली अतोप पाव अमदना मांगखिबा मियोय सीना फंख्रे असिबा मा लेरमले युमदगी थोखिबदगी थीबा खंगदना लेरखिबा मियोय अमा कोंगबा तुरेल मरिल बसिखोंग लौमानबी मपारा सि बक्सांग ओइना फंख्रे थीबा खंगदना लाखिबा मियोय सिगी ममिंगना मोइरांगथम गुनेश्वर से निफुगनिता अपकपा सुरजित लेफमना तगेल खोंगबाल अदुगा हौजिंगना खोंगमन मंगजिलदा लेबा नुपी मपामना लेबने हाइरि मोइरांगथम गुनेश्वर थासिगी तरागा मंगादा युमदगी गरी मसा अमर तोंगदुना थोखिबदगी थीबा खंगदना लाखिबने दुगा मांगना तोंगदुना सखिबा गरी मसादी कोंगबा तुरेल मरिल बसिखोंग लौमानबी मयादगी फंखि इमुंग मनुंगी मियोयसिंगना गुनेश्वर इसिंगदा तासिलमा याय हाइना सिंगनबदगी इमुंग मनुंग याउन इरिलबुंग पुलिस अमदी नेशनल डिजास्टर रेस्पॉन्स फोर्स ADRF की मियोयसिंगना गरी लैरमलिबा मयादा थीबा हुमदुना लाखिबने अदुबो ngasi nungtil pung 3 minute yankai rom tabada kongba turel maril basikhong lawman bi mapara si baksang oina taw tharapdigi NDRF की टीम ना लखलबा मतुंग इरिलबुंग पुलिस ना पूरगा जिनिम्स की मोकटा थमख्रे हारि अमरमदा ngasi नुमिजुंग मतुंग पुंग अमरम ताबदा DM कॉलेज की अवांग थंग गेट मनुंगदा नुपा अमगे सी बाक्संग लेरमले सी बाक्संग दु इम्फाल पुलिस स्टेशन लखलगा मसक ममिंग खांगदोंगना रिम्स की मोकटा थमख्रे निसु पाउस ना फोंदोरखले अतोप पावमना तमिलनाडु लेंगाना हुरानबगी मोराल नुपी मबु ओटनाखिबा पुलिस मरी सस्पेंड तखरे मोराल लेरबमीबु पुलिस ना फारगा मखोई कस्टडी दे ओटनाबिगी वाथोक नोमोनोमगी हेगलकली तमिलनाडु की थुथुकुदी डिस्ट्रिक्ट की नुपियामा माकी युमलो नबिगी सना लुपा सिंह हुराले हैबिगी सिंगनदुना फारबा मतुना माक पुलिस कस्टडी दे ओटनाबिगी थौदो अमा थोखरे थौदो असिग मरी लेनना पुलिस स्टेशन अदुगी नुपी पुलिस अहुम अमदी सब इंस्पेक्टर माथुम लाई सस्पेंड तखरे हारि थोकिबा थौदो असि थुथुकुदी डिस्ट्रिक्ट की मुथिया पुरम विलेज थोकेबने
ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯂꯟ ꯊꯨꯝ ꯈꯔ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯁꯨꯝꯊꯤ ꯍꯥꯏꯔꯤꯕꯤ ꯆꯍꯤ 92 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯣꯒꯠꯇꯨꯅ ꯋꯥꯡꯄꯥꯡꯒꯤꯗꯃꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯈꯤꯕꯅꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯥꯡꯕꯗ ꯁꯨꯃꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯅꯤ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗ नुपा केजी 4 5 फाउबगी मनुंग ओइगदबा सना लुपासिंग मांखरे हाइना पुलिसता कंप्लेन तौरखिबनी सना लुपासिंग अदु लुहोंबगी होल अमदा लेबा कैन्यागी कादगी मांखिबनी सोहारी लोइसिलकोइना नहारोलगी थौदांगना फोंगा पाउ फ्रम मैमना तेंतकना थमजरमगे रेंसनगी दमक टाटा ट्रक अनि फजिंखरे नेशनल हाईवे 37 इम्फाल जिरीबम लंबीगी परिंगदा खुलाई पाइबसिंगी ललहौलुपसिंगना सेलगी डिमांड टाटा ट्रक सिंगदगी नमदुना सेल मुनबा याद्रगा फुबा सैबा तौबगी थबक सत्तब लेप्थ्री ngasi nungthil pung amarom tabad none district ki khopum ps ki manungsan ma khopum kaithil maktada khulai matik sana paiba miyoi kharana tata truck ani scale gi demand phajin khraidi press ta phomo paw gi likhun ma gi matungina khulai paiba miyoi sing adu ZUF je kangbugi kadar sing oigani haidi makoina phajin khraba tata truck ani dugi registration number sing adu di mathangsina MN02 B3223 amasum MN0AA 4866 ni hainsu pawgi likuna sina suma khatarakli lushla poina tenda ko pawng tanga myamna thamjaramge drug purambe head constable ama yauna miyoi mari jail yaukre imphal dimarpur lami NI2 da lairiba police station ani na lami da freaking seking sathabada lalon pot oina aine thingraba heroin number 4 amadi brown sugar sing lotuna sapon kf ta haptuna purama manipur police ki chusampur gi henglep CIDSB outpost head constable and Mamma Yauna upon the case Anigi Mari special judge and the NPS Senapati judicial custody remand people accused Mari Mangasi Ziel Yokre Manipur police ki head constable scenery case as in Paldimar Pulami de Lariba Kangpopi police station giti Mamana Kangpopi daily village ki highway the freaking Sataki Madudigi Thasiki Papangin Tilda Honda City car Tonguna Lapamation checking Satavadi heroin number 4 Tanahapa upon Cape Saniga Taragani to the corner of Miguel police Nafaki police Nafaki Bamuation Adudi Chusampuri Hanglepta head constable or number Chusampur Konmun village the Gi Lunmin Hang Hawkip allies Memin Taksa Pasai Kuntragum the Apopole Kidraba How Colet Hawkip Chusampurgi Sangai Kol Z Kamlom village the Gi Solensi Hawkip Sekun the Apopa Tanglun Hawkip Amasung Kinkin village the Gi Zamlonglen Hawkip Sekungamut Apopa Litang Hawkipne police na Parabo Honda City car do Kwakta the Liba AMD Riazuddin Khan Apopo AMD Azit Ali Giming the Liba Garini Sohari Ado Hausiku in the Miam Paux Matang Solution Game Sum Patoxa give the Soy Gibalan Kivi Yaros Mamnapik and Matam Geva Marubi Paux Mam the Lepalitan Update Pizarki Hansenel Sigimaki Mam Tamzari and thank you.